ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤ ꯅꯪꯉꯣꯟꯗ ꯂꯩꯇ꯭ꯔꯤꯕ ꯅꯪꯉꯣꯟꯗ ꯋꯥꯠꯂꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯦ ꯃꯈꯥ ꯆꯠꯂꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯅꯍꯥꯛꯀꯤ ꯑꯋꯥꯠꯄ ꯅꯪꯉꯣꯟꯗ ꯂꯩꯇꯕ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯂꯣꯏꯅ ꯂꯩꯍꯜꯂꯁꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯔꯣꯏꯁꯦ ꯃꯨꯟꯅ ꯇꯥꯁꯦ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯗꯅ ꯃꯤꯀꯨꯞ ꯈꯔꯗꯪ ꯂꯩꯁꯦ ꯂꯥꯏꯋꯥ ꯍꯥꯏꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯄꯨꯟꯁꯤ ꯃꯥꯏꯀꯩꯅ ꯇꯔꯥꯝꯅꯣꯛꯆꯔꯤ ꯅꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯒꯤ ꯗꯥꯏꯇ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯩ ꯏꯃꯥ ꯕꯕꯥꯅ ꯀꯔꯝꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯈꯪꯂꯝꯗꯦ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯅ ꯐꯠꯇ꯭ꯔꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯆꯥꯎꯔꯛꯏ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯂꯥꯏꯔꯤꯛ ꯄꯥꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯐꯥꯒꯗꯕ ꯄꯔꯥ ꯃꯈꯩꯗꯤ ꯂꯥꯏꯔꯤꯛꯇ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯣꯖꯥꯅ ꯋꯥꯍꯪ ꯄꯤꯔꯛꯏ ꯅꯍꯥꯛꯅ ꯄꯥꯎꯈꯨꯝ ꯐꯥꯏ ꯍꯜꯂꯛꯏ ꯁꯥꯟꯅꯕ ꯆꯠꯂꯤ ꯂꯥꯏꯔꯤꯛꯅ ꯀꯗꯥꯏꯅꯣ ꯏꯃꯥꯒꯤ ꯄꯥꯈꯣꯟꯅ ꯀꯗꯥꯏ ꯕꯕꯥꯅ ꯍꯥꯏꯕ ꯏꯟꯗꯦ ꯏꯆꯦ ꯗꯗꯥ ꯈꯨꯗꯤꯡꯃꯛ ꯅꯥꯊꯩꯔꯝꯂꯒ ꯅꯍꯥꯛꯅ ꯊꯣꯛꯄ ꯇꯧꯔꯦ ꯅꯍꯥꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯁꯦꯠꯄ ꯆꯥꯕ ꯅꯅꯤꯡ ꯊꯨꯡꯗ꯭ꯔꯕꯁꯨ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛ ꯇꯞꯅ ꯇꯞꯅ ꯆꯥꯎꯔꯛꯂꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯇꯤꯅꯦꯖ ꯑꯣꯏꯔꯦ ꯑꯔꯪ ꯑꯔꯥꯛ ꯄꯥꯝꯂꯛꯂꯦ ꯐꯖꯕ ꯃꯁꯛ ꯈꯪꯂꯦ ꯄꯩꯁꯥꯒꯤ ꯃꯒꯨꯟ ꯈꯪꯂꯦ ꯅꯨꯡꯁꯤꯅꯕꯁꯨ ꯍꯩꯔꯛꯂꯦ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯅꯍꯥꯛ ꯏꯃꯥ ꯕꯕꯥꯅ ꯀꯔꯝꯅ ꯍꯣꯠꯅꯔꯤ ꯅꯍꯥꯛꯀꯤꯗꯃꯛ ꯀꯔꯤ ꯈꯜꯂꯤ ꯅꯍꯥꯛꯀꯤꯗꯃꯛ ꯀꯔꯤ ꯑꯁꯥ ꯇꯧꯔꯤ ꯃꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯋꯥꯅ ꯅꯪꯕꯨ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ ꯈꯪꯗꯕꯁꯨ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯏ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯨ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯤꯡꯃꯛ ꯈꯜꯂꯨꯕ ꯁꯪꯗ꯭ꯔꯦ ꯄꯩꯁꯥꯒꯤ ꯃꯒꯨꯟ ꯄꯩꯁꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯅꯍꯥꯛ ꯄꯩꯁా ꯇꯥꯟꯕꯗꯤ ꯍꯩꯍꯧꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯕ ꯊꯨꯡꯗꯕ ꯅꯤꯡꯕ ꯀꯥꯏꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯦ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯦꯡꯂꯛꯇ꯭ꯔꯤ ꯅꯍꯥꯛꯅ ꯅꯨꯡꯁꯤꯖꯕꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯕꯤꯗꯨꯁꯨ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯌꯥꯎꯈꯤꯗꯨꯅ ꯅꯣꯡꯕꯥꯅ ꯄꯨꯗꯨꯅ ꯆꯠꯈ꯭ರೆ ꯅꯍꯥꯛ ꯈꯝꯕꯗꯨꯁꯨ ꯑꯣꯏꯍꯧꯗ꯭ꯔꯦ ꯅꯤꯡꯕ ꯀꯥꯏꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯂꯛꯄꯅ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯂꯥꯛꯀꯗꯧꯔꯦ ꯅꯊꯟꯇ ꯁꯤꯅꯤꯡꯕ ꯐꯥꯎꯕ ꯄꯣꯛꯂꯦ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯕꯗ ꯅꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯐꯥꯎꯕ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯔꯛꯂꯦ ꯅꯍꯥꯛꯀ ꯄꯨꯅꯤꯡꯂꯛꯇ꯭ꯔꯦ ꯌꯨ ꯑꯥꯔ ꯔꯤꯌꯦꯂꯤ ꯕ꯭ꯔꯣꯛ ꯊꯃꯣꯏ ꯀꯥꯏꯔꯦ ꯏꯃꯥ ꯕꯕꯥꯗ ꯇꯥꯏꯅꯅꯤꯡꯂꯦ ꯄꯨꯟꯁꯤꯕꯨ ꯅꯊꯟꯇ ꯋꯥꯔꯧꯖꯔꯦ ꯅꯍꯥꯛꯄꯨ ꯁꯦꯝꯕꯤꯔꯛꯄ ꯂꯥꯏꯗ ꯇꯥꯏꯅꯕ ꯍꯧꯔꯛꯂꯦ ꯅꯍꯥꯛꯄꯨ ꯀꯔꯤꯒꯤꯗꯃꯛ ꯁꯦꯝꯕꯤꯔꯝꯂꯤꯕꯅꯣ ꯑꯩꯍꯥꯛꯄꯨ ꯑꯁꯨꯛ ꯂꯥꯏꯔꯍꯜꯂꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯏꯇꯠ ꯇꯠꯇꯅ ꯍꯪꯕ ꯍꯧꯔꯛꯂꯦ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯅꯍꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯑꯣꯏꯍꯜꯂꯤꯕꯅꯤ ꯃꯄꯨ ꯃꯍꯥꯛꯅ ꯈꯪꯅ ꯈꯪꯅ ꯁꯤꯜꯂꯤꯕꯅꯤ because you are really amazing ꯍꯧꯖꯤꯛ ꯅꯅꯥꯛꯇꯒꯤ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯅꯍꯥꯛ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯄꯨꯝꯕꯪꯅꯔꯕ ꯋꯥꯈꯜꯗꯣ ꯄꯨꯗꯨꯅ ꯅꯤꯁꯥꯒꯤ ꯄꯥꯛꯇ ꯇꯥꯎꯔꯒ ꯁꯥꯟꯅꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯅꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯈꯤꯕꯗ ꯍꯔꯥꯎꯕ ꯈꯥꯡꯅ ꯅꯣꯛꯄ ꯀꯜꯂꯛ ꯄꯦꯟꯕ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯅꯤ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯄ ꯐꯪꯈꯤꯒꯗ꯭ꯔꯥ ꯑꯩꯕꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯏꯅꯥꯛꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈꯤꯒꯗ꯭ꯔꯥ ꯅꯍꯥꯛꯅ ꯇꯠꯇꯅ ꯍꯪꯕ ꯋꯥꯍꯪꯁꯤꯡꯅꯤ ꯃꯌꯥꯝ ꯄꯨꯜꯂꯦ ꯇꯧꯁꯤꯟꯅꯕ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯡꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯗꯣ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯦ ꯑꯗꯨꯕꯨ ꯃꯗꯣ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯅꯪꯉꯣꯟꯗ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯅꯪꯉꯣꯟꯗ ꯇꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯆꯥꯡꯌꯦꯡꯗꯨꯅꯤ ꯍꯧꯖꯤꯛ ꯅꯍꯥꯛ ꯅꯁꯥꯅ ꯅꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯍꯥꯏ ꯑꯩꯕꯨ ꯊꯥꯁꯤꯗ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯑꯩꯒꯁꯨ ꯄꯨꯔꯅꯤꯃꯥ ꯂꯥꯛꯈꯤꯅꯤ ꯑꯁꯤꯕꯨ ꯍꯦꯛ ꯈꯜꯂꯤꯕ ꯃꯈꯩ ꯅꯍꯥꯛꯀꯤ ꯄꯨꯔꯅꯤꯃꯥ ꯄꯨꯟꯁꯤꯗ ꯂꯥꯛꯂꯔꯣꯏ ꯄꯨꯔꯅꯤꯃꯥꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯅꯪꯅ ꯂꯧꯒꯗꯕꯅꯤ ꯅꯪꯒꯤ ꯄꯨꯔꯅꯤꯃꯥꯁꯦ ꯅꯪꯅ ꯑꯣꯏꯍꯟꯒꯗꯕꯅꯤ ꯅꯍꯥꯛ ꯃꯍꯥꯛꯀꯁꯨ ꯀꯥꯏꯅꯒꯅꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯊꯤꯅ ꯉꯥꯡꯒꯅꯤ ꯅꯍꯥꯛꯄꯨ ꯀꯔꯦꯝꯅꯒꯅꯤ ꯏꯃꯥ ꯕꯕꯥꯅ ꯇꯠꯇꯅ ꯆꯩꯒꯅꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟꯅ ꯂꯩꯕꯁꯤꯅ ꯅꯍꯥꯛ ꯅꯨꯡꯉꯥꯏꯒꯅꯤ ꯈꯪꯉꯨ ꯃꯥꯏ ꯄꯥꯛꯄ ꯁꯛꯁꯦꯁ ꯍꯥꯏꯕꯁꯤꯅ ꯅꯪꯉꯣꯟꯗ ꯇꯠꯇꯅ ꯆꯥꯡꯌꯦꯡ ꯇꯧꯒꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯈꯥꯡꯕ ꯉꯝꯕꯒꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯄ ꯉꯝꯒꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏꯁꯦ ꯍꯟꯖꯤꯟ ꯊꯨꯒꯥꯏꯒꯅꯤ ꯍꯟꯖꯤꯟ ꯀꯥꯏꯒꯅꯤ ꯃꯗꯨꯅ ꯀꯟꯁꯤꯜꯂꯛꯄꯗ ꯀꯗꯥꯏ ꯐꯥꯎꯕ ꯀꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯌꯦꯡꯂꯤꯕꯅꯤ ꯈꯨꯗꯣꯡꯆꯥꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯇꯦ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯒꯅꯤ ꯀꯝꯐꯣꯔꯠ ꯖꯣꯟ ꯍꯥꯏꯕꯁꯦ ꯃꯥꯏ ꯄꯥꯛꯄꯁꯤꯡꯒꯤ ꯅꯠꯇꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯃꯐꯝ ꯈꯛꯇꯗ ꯆꯠꯄ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯃꯛ ꯂꯩꯍꯧꯒꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯉꯁꯤ ꯍꯥꯏꯕ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯃꯤꯀꯨꯞꯁꯤꯡ ꯑꯁꯦ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ ꯑꯩꯈꯣꯏꯅ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯒꯅꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯋꯥꯕ ꯃꯤꯀꯨꯞ ꯆꯩꯊꯦꯡ ꯀꯌꯥꯅ ꯄꯤꯛ ꯊꯟꯕ ꯃꯤꯀꯨꯞ ꯇꯝꯊꯤꯔꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡꯅ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯕ ꯃꯤꯀꯨꯞ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯕ ꯃꯤꯀꯨꯞ ꯃꯐꯝꯁꯤꯗ ꯍꯪꯂꯤꯕ ꯋꯥꯍꯪꯗꯤ ꯍꯥꯏꯔꯤꯕ ꯃꯤꯀꯨꯞꯁꯤꯡ ꯑꯁꯦ ꯅꯍꯥꯛꯅ ꯀꯔꯝꯅ ꯃꯥꯌꯣꯛꯅꯕꯒꯦ ꯀꯔꯝꯅ ꯔꯦꯁꯄꯣꯟꯁ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨꯅꯤ 1962ꯒꯤ ꯗꯤꯁꯦꯝꯕꯔ 13ꯇ ꯄꯣꯛꯈꯤꯕ ꯑꯃꯦꯔꯤꯀꯥ ꯃꯆꯥ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯕꯣꯛꯁꯔ ꯚꯤꯅꯤ ꯄꯆꯦꯟꯖꯤꯌꯥ 1991ꯒꯤ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯌꯥꯎꯗꯨꯅ ꯃꯉꯛꯁꯝꯒꯤ ꯁꯔꯨ ꯚꯔꯇꯦꯕ꯭ꯔꯥꯗ ꯐ꯭ꯔꯦꯛꯆꯔ ꯇꯧꯗꯨꯅ ꯃꯉꯛꯁꯝ ꯇꯦꯛꯈꯤ ꯍꯦꯂꯣ ꯀꯧꯕ ꯃꯦꯗꯤꯀꯦꯜ ꯗꯤꯚꯥꯏꯁ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯀꯣꯛꯀꯤ ꯁꯔꯨ ꯁ꯭ꯀꯜꯗ ꯁ꯭ꯀ꯭ꯔꯨ ꯃꯔꯤ ꯐꯥꯖꯤꯟꯗꯨꯅ ꯌꯣꯠꯅ ꯃꯉꯛꯁꯝ ꯃꯀꯣꯛꯁꯦ ꯐꯥꯖꯤꯟꯗꯨꯅ ꯊꯥ 3 ꯊꯝꯈꯤ ꯗꯣꯛꯇꯔꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯈꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯊꯥ 3 ꯁꯨꯗ꯭ꯔꯤꯉꯩꯗꯒꯤ ꯋꯥꯛꯑꯥꯎꯠ ꯇꯧꯕ ꯍꯧꯈꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯂꯩꯅ ꯁꯥꯟꯅꯕ ꯍꯧꯈꯤ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯑꯃꯗꯤ ꯃꯤꯠꯇ ꯋꯥꯈꯜꯗ ꯕꯣꯛꯁꯤꯡꯒꯤ ꯔꯤꯡ ꯇꯃꯛ ꯎꯈꯤ ꯕꯣꯛꯁꯤꯡꯒꯤ ꯔꯤꯡꯒꯤ ꯃꯪꯂꯥꯟ ꯑꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯍꯛꯆꯥꯡꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥ ꯄꯨꯝꯕꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯂꯨꯕ ꯉꯝꯈꯤꯗꯦ ꯑꯅꯥꯕ ꯐꯥꯎꯈꯤꯗꯦ
ꯊꯥ 16 ꯀꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯉꯝꯒꯅꯤ ꯊꯥꯖꯔꯝꯗ꯭ꯔꯕ ꯄꯆꯦꯟꯖ꯭ꯌꯥ ꯔꯤꯡꯗ ꯆꯪꯂꯛꯈꯤ ꯑꯃꯗꯤ WBC World Junior Middleweight Champions Luis Santana ꯐꯨꯒꯥꯏꯈꯤ asumna lightweight amasung light middleweight champion gi title lorumke adom 1990s gi matamda charakpo oibirabadi soidana khangani DC amadi Marvel gi nungai raba mitki kumai oiriba movie sing asi laktringai gi mamangda aikoi khudingmak ki pungning sumatba ngamkhiba the mummy gi series sing Journey to the Center of the Earth Jaws of the Jungle hairiba movie sing asi da lead role lowkhiba actor Brendan Fraser gi acting da ngaudba kana leramgani adubu thazadana macha ahum leiraba matung mahaki nupi Afton Smith ka 2007 da divorce tawnakhe maki mayum yonthokuna $3 million divorce fee oina pikhe amadi alimony oina tha khudingi sahi 10 chupna $50,000 angangi $25,000 amaga punna tha khudingi $75,000 thina ba court na order tawke maki paisa maral nathum punamak loike maraksida mahaki machanupa ahan autism spectrum koba laina makhalamana amung narakhe 2011 ge loisalakpa aduaida film mani tuminna Smith khangandana Fraser na film mani contract tawrami financial assets sing lolaga thami haibagi charge amamuk mayonake 2018 dana sexual assault amagi controversy amada amuk mahaki punchi laikha take film gi contract lepki wakhal gi laina fawba naduna hakchang chawkhatuna overweight oibagi laina kaya narakhe amadi onthokpa punchi mahing amada laike Sendona Kwang question ge adubu 2021 da The Whale hairiba movie asige contract phangge amadi mahaki outstanding oiba film asida utkiba performance aduna maram oiraga marfuga 15 rak suba Oscar Award Academy Award hairiga su khangnaba prithibigi khwaidagi lemjaningai oireba khwaidagi chawba film award amasu oriba sida best actor gi mana phangge sangsar sida leiriba kanamata yamna smooth oiba lambi amada chatlaga panthung yaukiba nate natanta hango nahak hauji mafam sida lepkadoribra natraga manglomda sangsin gadoribra ninghannaba natraga mama fazaba chabada hauriba amunba hainausa oiraknaba honabada mahakna nongju nungsa akanba nonglei nungsit kya thengnaki adugi yamna saramba hainaudugi mapansing ado akanba nonglei nungsitsing maram oiraga loina kenke khangba kanba ama anikak mai ohewe nahak nonglei nungsittuda kenkraba mapando oigadoribra natraga mapung marei pharaba mai uhai hainau ado oigadoribra winner or loser nahaki thabaksing aduna takadoribane loser haibasimadi lengdana phamlaga thadarakpa khara ngairibadune nahakti winner dune mai pakbagi lambi haibase nungaiba yamna smooth oiba lambi do sungnat natte kayaraganna yetlabasu kayaraganna ningkhairabasu kayaraganna ningba kairabasu nahakna amuk leparabadune hauzik mangda taduna lariba nahakna tawgadaba thabakse when you come back you should stronger than before hanadagi thamoi do kanba hengadabane hanadagi wakhal do chachitba hengadabane hanadagi nahakna tawba ngambado madudagi saruk chama hena tawba ngamgadabane nahaki emotion duna nahaki pungning wakhal humduna puhaloidabane nangna problem se mayoknaba kiraba chelaba hena khudongthiba mayoknagani nahakna khudongthiba do mayoknaraba solve tawraba problem ama loigadoribane oidaba ma kupsinaba honabada oidaba chama ngage problem amadagi nathoknaba chenaba honabada problem chama thengnagani nahakna waraklaba matam nahakna thamoi kairaklaba matam ninghannaraklaba matam nahaki reaction habase yamna maruoi kaidonungda yamna thuna react tawre dobane positive reaction or negative kaidonungda thuna react sung tawre dobane no more excuse no more blame game excuse toklase maral sijalanu hauzik khudingmak nahaki khubanungda leirabane pendabagi wari do toklase hauzik pendaba honarase ningamdabado kauthokhro khudingmak se nahakini thazadaba tawgan nahaki thamoi kaiba ai khangde nahaki maichak ai ude nahaki ningamdaba ai tade nahakna hek sidriba makai punsigi mai pakpagi hidanaba sida yauribane nahakna hek hingliba makai khudingmak se oithokpa yai nahaki ningsa sorna leiriba makai nahak soidana mai paklaba misagama oiba yari haibane adubu nahak nasa se thazadri Eikhoi ayambana mai paklaba misagama oiba se ngamloidabagum khalle adubu nahakna ngamdabadi nate tawadabu nahaki version se hongdoktre nahak se ahongba haibado leitre you need change nahaki best version do puthoklase manungda phumduna leriba nahaki power sakti tawba ngamba khudingmak mangda puthoklase nahaki wakhal se ani longlaroise just focus thazabado mangano asado tawgadabane manglando mangadabane step amatanga changjense nahaki lambi ama soidana ugane ngaihaktanga khangkise nahaki tawba ngamba soidana khangane kongpham amatanga changjense nahaki mai pakpagi wari duna ngairiba se ugane amungtanga hanna khanse soidana pakhum phangane kongpham amatanga one more step you can make your own history ninghannabaduna nahaki manglando lepthoklaba punsigi mahau khanglaroi punsina nahakpu tatana changeng tawgane nahaki khangbagi limit ado
ꯄꯨꯟꯁꯤꯗ ꯅꯍꯥꯛꯄꯨ ꯇꯠꯇꯅ ꯑꯣꯠꯀꯅꯤ ꯅꯍꯥꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯁꯣꯟꯕꯁꯤꯡ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯦꯞꯄꯨ ꯂꯦꯞꯇ꯭ꯔꯕ ꯇꯣꯛꯄꯨ ꯇꯣꯛꯇ꯭ꯔꯕ ꯅꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤ ꯁꯦꯡꯒꯨꯜ ꯀꯌꯥꯅ ꯅꯍꯥꯛꯀꯤ ꯃꯥꯡꯗ ꯂꯩꯒꯅꯤ. So never ever say I quit.